Manipur gi oiriba fibam asida mikhal pangthokpa asi achumba democratic process ama oiroi India gi yaifanaba Manipur kayam kuina kathokani haina social activist Sanayai Megan na phongdokre ngasi apunba khorirol gi malem gi lupna senduna sangbana ba khoriloi mingthon amadi mithoi thogal khonga mingthon gi mana mathum yenthokpa kal loinina kanda khuraizam na iba ima haina mingthon ba lyric ama Manipur Dramatic Union MDU hall da pangthokiba thoram aduga mari lenana phongdokibani thoram aduda apunba khori Lolgi Malem gi Lupki President Waikhom Amuchau Maitei Additional Chief Engineer Khagokpam Khamba Amadi Manipur State Kala Academy Awardee Dr. Lamabam Gozendra Susaruyaki RK Sanayai Manahai Manipur gi Hauzik Oriba Fibam Asida Awaba Nangduna Misimina Kaya Ama Thokle Mikhal Pangthokpa Pangthoktaba Haibadudi Election Commission of India na lak lepkadabani adubu Hauzik Leiba Manipur gi Ching Amadi Tamgi Fibam Yengluragadi Mikhal Pangthokpasi Democratic Process Oiroi Loinina Yawol Luf Amana Peace ki Bida lakna ba khonabada lenga ka pestok ki wari sanarakpada yawoluf ihau adugi mangliba manglan adu positive ta laklabadi afaba oirakani negative oiraklabadi achauba khurau thangba ama oirakani hairaduna hauzik Manipur da chathariba lan loishinbagi mathaudi India government ki khutta lei haiki Mulai masih kalau orang media di sana ada promosi. Lepas ke melalui Manipur, orang mesti menanti am tu am awak masuk memadam sesa Mikhal Pangthokpa pergi conducive atmosphere mereka itu. Mikhal Pangthokpa ya, film acara. Ada orang yang mati madu berhati kali. Mikhal Pangthokpa jadi lengkap ki ada melalui election commission yang lep kita. Jadi kalau itu mengenai itu Manipur itu film sedih. Mikhal Pangthokpa itu mampu bahwa ada membuat democratic process sama dia orang terakhir mereka. Tao người phim sinh thì mình cũng sinh sâu lắm mà thành được điều cái phép tiêu liệu đây là một cái trong các bạn chúng tôi học si phim sẽ là quỳ miam là particularly the party miam cái cái lum là puning lum election sẽ bằng công nghệ mới được sẽ cho vắng người làm mình cái thoram aduga mari lenina aiba Kanta Khuraizam na phongdorakpada ima haibasi makhal yami pokbiba yokpiba amadi aikhoina leiriba asesu imani macha oiba singnam imabu miraiba yade haiba wakhalon piba adumba lairik amani masida natana hauziki chanabi oina lakpadawna tawriba ithak irangi lamdasu khara makhai safanaba message piba su yauri lairik asana lamdam asigi haugalakliba mama leiba punungsi jaba kayadasu achoba thongna ama piba ngamlagani haiba wafam phongdoki Nomorasi numit tang tarat tarik siya ay like ima na ko ay maka release ko daw ko siya pagi ado ko na na pagi award show pigi na ba di pato ko do ba mapun na pangtokon niya do like sige maram da ina ba ay target kasi na ima se makal siya magi makal siya ay ko pagi imani yopi busumani malem busumani ada apa yang pun nak sethalu nak bayar dah ni na amana mau mirai na dana ba ari masawa bisina apa malem mirai dana masawa bisina mama pa mirai dana yopi busuk kena mirai dana ni wakhalon dah ita masa sing mama sing mirai mapa sing mirai pesing sing kan dah madu ya de hadina pun nda bi koran dah apa yang imam kuramba iba kuramba adu mari channel on chattu mangana ba haina ai su khalaga ima haina maming thon ne adu aina kore meba gi sisu akoi masa sina ma akoi ima asen gar karam bagi saktam dane akoi lai ko bar ha be sisu